Manipur apunbagi saktam si sanaroi singna chingkhallaga pui ngasi laiba myan sanaroi ngakani Bharat ta yan hanba Sports University kaida pi Manipur da pi Sports University hore duga function tawda jaga adu lotion do kitang wali lotion ga do isu nan chalaga yemure khoidagi pikraba state amana sanari ba sanaroi myan dugi credit tuni Manipur na phangise ai se kari sanari khangra ba lawan harum taekwondo sanari ba kamai kangi ba ha no jawre si aina thamningi si ngasi na ko si player ne ko ngangi sanaba event to adugi goal phangba Asian Games yawa World Championship yawa Olympia yawa adu kakta nangi pandam nati haibani da sports lagi ko tamgado se yana amada discipline sanaba gi oja sing dari bakong pai korami adu ki mati respect tawi so sanaba haisida ekoi tohan ba para khat tabira kanda ekoi gi jati se pukhana ba masa se koi sanaba yawi lo ngasi manipuri gi jati se prithvi gi mamangda khwaidinga phaba jati khwaidinga support ko jati ma oidorisi sanaro singi character ni nakhoina ngasi lepi tumaina isu angang ni de sanaro gi lepami amuk ta khangde ai bos lepri su khangde chimni so su khangde just hona ba lepta baga kariga isona pi bodu ai sanarak pada khanba sanaro singi determination amali ai buktan sama ingani haide buktan sama inba ngamna hona ba gi khangbo any field education do yara any field sisina ba matamda madu mai pawu da bagi maram dai tiese mase koi pune yamina kanda na koi puna mak afaba angang akka oro aina isora thawni jari puna uku thaka jari